ꯑꯌꯨꯛ ꯑꯃꯅꯤ ꯃꯃꯥ ꯑꯗꯨꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯃꯆꯥꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯒꯦ ꯍꯥꯏꯗꯨꯅ ꯇꯨꯝꯂꯤꯕꯤ ꯃꯆꯥꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯂꯤ꯫ ꯊꯥꯔꯤꯛꯅ "ꯍꯥꯏ ꯂꯩꯃ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ, ꯊꯦꯡꯉꯦꯅꯦ, ꯏꯃꯥꯅꯦ ꯅꯅꯤ ꯍꯣꯏ ꯃꯌꯥꯝꯒ ꯊꯕꯛ ꯆꯠꯂꯨꯒꯦ꯫ ꯇꯥꯕ꯭ꯔꯣ ꯅꯃꯤꯠ ꯁꯤꯡꯉꯨ, ꯋꯥ ꯈꯔ ꯍꯥꯏꯔꯝꯒꯦ, ꯇꯥꯕ꯭ꯔꯣ ꯏꯕꯦꯝꯃ ꯂꯩꯃ?" ꯇꯨꯝꯗꯨꯅ ꯂꯩꯕ ꯂꯩꯃ ꯃꯃꯥꯅ ꯁꯨꯝꯅ ꯀꯟꯅ ꯀꯟꯅ ꯋꯥ ꯉꯥꯡꯉꯛꯄ ꯃꯗꯨ ꯍꯧꯗꯣꯔꯛꯄ ꯑꯁꯤꯗ ꯃꯃꯤꯠ ꯑꯗꯨ ꯁꯤꯡꯒ꯭ꯔꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ꯫ ꯂꯩꯃꯅ "ꯑꯩꯕꯨ ꯑꯃꯨꯛ ꯍꯧꯗꯣꯛꯇ꯭ꯔꯁꯨ ꯏꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯆꯠꯄ ꯌꯥꯗ꯭ꯔꯣ? ꯍꯥꯏꯗꯧ ꯂꯩꯔꯕ ꯋꯥꯗꯣ ꯉꯔꯥꯡꯅꯁꯨꯃꯛ ꯍꯥꯏꯕ ꯌꯥꯕꯗꯨꯕꯨ, ꯃꯗꯨꯗ ꯏꯃꯥꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯌꯦꯠꯅꯤꯡꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯦꯠꯅꯤꯡꯈ꯭ꯔꯕꯣꯏ꯫ ꯊꯕꯛ ꯆꯠꯄꯗꯨ ꯏꯪꯅ ꯇꯞꯅ ꯆꯠꯀꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯈꯨꯝꯂꯛꯂꯤꯕ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯅ꯫ "ꯀꯔꯤ ꯈꯨꯈꯨꯝꯅꯣ ꯃꯗꯨꯕꯣ? ꯍꯥ? ꯃꯗꯨꯝꯅ ꯈꯨꯝꯃꯨ ꯀꯅꯥꯅ ꯍꯥꯏ? ꯉꯔꯥꯡ ꯀꯥꯎꯔꯦ ꯋꯥ ꯍꯥꯏꯕꯗꯣ, ꯑꯗꯨꯒꯤ ꯉꯁꯤ ꯍꯥꯏꯔꯤꯕꯅꯤꯗꯣ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯋꯥꯈꯜ ꯈꯟꯊꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯇꯧ, ꯈꯪꯉꯕ? ꯅꯠꯇ꯭ꯔꯕꯗꯤ ꯃꯤ ꯂꯣꯏꯅꯕ ꯍꯩꯔꯣꯏ꯫ ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯩꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯋꯥꯍꯩ ꯑꯃꯅꯅꯦ ꯃꯤꯕꯨ ꯄꯦꯜꯍꯟꯕꯅꯤ, ꯋꯥꯍꯩ ꯑꯃꯅꯅꯦ ꯃꯤꯕꯨ ꯁꯨꯝꯕꯅꯤ, ꯃꯁꯤ ꯈꯪꯖꯜꯂꯨ." ꯊꯥꯔꯤꯛ ꯃꯆꯥꯗ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯁꯥꯎꯅ ꯍꯥꯏꯔꯝꯗꯨꯅ ꯍꯥꯏꯒꯦ ꯇꯧꯔꯝꯕ ꯋꯥꯍꯩꯒꯗꯨ ꯍꯥꯏꯔꯝꯗ ꯄ꯭ꯔꯛ ꯄ꯭ꯔꯛ ꯏꯃꯨꯡ ꯑꯗꯨꯗꯩ ꯁꯥꯎꯅ ꯊꯣꯛꯇꯨꯅ ꯆꯠꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯆꯠꯂꯝꯃꯤ꯫ ꯃꯃꯥꯕꯨ ꯉꯥꯏꯈꯣ ꯍꯥꯏꯕꯁꯨ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ, ꯃꯔꯥ ꯂꯩꯔꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏꯗꯣ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯇꯞꯅꯗꯤ ꯁꯣꯜꯂꯤ ꯃꯍꯥꯛꯁꯨ ꯅꯤꯡꯉꯝꯗꯕꯅ꯫ "ꯑꯩꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯁꯣꯏꯕ ꯋꯥ ꯍꯥꯏꯈ꯭ꯔꯕꯅꯣ ꯇꯧꯔꯤꯕ? ꯍꯦꯛ ꯑꯔꯦꯝꯕꯗ ꯏꯃꯥꯁꯤ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯤꯁꯦ꯫ ꯑꯩ ꯉꯁꯤꯗꯩ ꯋꯥꯒ ꯑꯝꯇ ꯍꯥꯏꯔꯔꯣꯏ, ꯍꯥꯏꯔꯕꯁꯨ ꯏꯪꯅ ꯇꯞꯅ ꯉꯥꯡꯖꯔꯒꯦꯗꯣ." ꯃꯆꯥꯒ ꯈꯟꯅꯔꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯨ ꯐꯨ ꯀꯥꯝꯗꯨꯅ ꯊꯥꯔꯤꯛ ꯊꯕꯛ ꯑꯗꯨꯕꯨ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯐꯨ ꯐꯨ ꯀꯥꯝꯕꯗꯨ ꯎꯔꯒ ꯆꯠꯃꯤꯟꯅꯔꯛꯂꯤꯕ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ "ꯀꯩꯗꯧꯔꯒꯦ ꯊꯥꯔꯤꯛ, ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯃꯥꯏ ꯅꯃꯤꯠꯀ ꯁꯨꯛꯂꯤꯕꯗꯨꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯦ ꯑꯌꯨꯛꯁꯤꯗ, ꯍꯥ?" "ꯑꯣꯍꯣ, ꯀꯅꯥꯅꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦ꯫ ꯑꯩꯒꯤꯅꯦ ꯌꯨꯝꯗ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯃ ꯂꯩꯌꯦ. ꯑꯩꯁꯦ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤ ꯃꯈꯩ ꯅꯣꯛꯄ ꯍꯥꯏꯕꯗꯣ ꯐꯪꯉꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ. ꯏꯆꯦ, ꯑꯩꯒꯤ ꯏꯆꯥꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗꯦ." ꯈꯪꯉꯤ, ꯑꯁꯨꯃꯛ ꯍꯥꯏꯔꯛꯏꯕ ꯋꯥꯍꯩ ꯑꯁꯤꯗ ꯃꯆꯥꯒ ꯁꯣꯏꯗꯅ ꯈꯟꯅꯔꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ "ꯈꯟꯅꯔꯛꯂꯤꯕ꯭ꯔꯣ ꯅꯪꯒꯤꯁꯦ ꯊꯥꯔꯤꯛ? ꯅꯆꯥꯗꯨꯒ? ꯊꯤꯗ, ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯆꯥꯗꯨꯒ ꯃꯥꯟꯅꯔꯤꯕꯣ? ꯃꯥꯗꯤ ꯑꯉꯥꯡꯅꯤ, ꯈꯔ ꯆꯩ ꯉꯥꯡꯉꯨ. ꯃꯇꯝ ꯈꯔ ꯈꯖꯤꯛꯅꯦ ꯃꯥꯅ ꯅꯪꯉꯣꯟꯗ ꯅꯥꯎꯊꯤ ꯁꯥꯖꯒꯗꯕꯅꯤꯗꯣ. ꯑꯗꯨꯅ ꯑꯍꯦꯟꯕ ꯋꯥꯒ ꯍꯥꯏꯔꯨꯅꯨ. ꯍꯌꯦꯡ ꯃꯥꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯝꯗꯅꯦ ꯅꯪꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯤꯡꯉꯝꯃꯣꯏꯗꯣ." ꯊꯥꯔꯤꯛ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯂꯧꯁꯤꯟꯕꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ "ꯀꯔꯤꯒꯤ ꯃꯥꯟꯅꯗꯕ? ꯃꯍꯥꯛ ꯑꯉꯥꯡꯉꯩꯅ ꯐꯨꯗꯨꯅ ꯆꯩꯗꯨꯅ ꯋꯥꯔꯛꯄ ꯌꯥꯕ ꯃꯇꯝ ꯑꯣꯏꯗ꯭ꯔꯦ. ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯆꯤꯟ ꯈꯨꯝꯕ ꯌꯥꯕ꯭ꯔꯥ? ꯃꯥꯗꯤꯅꯦ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯍꯥꯏꯒꯦ, ꯃꯌꯨꯝ ꯄꯥꯟꯕꯗꯅꯦ ꯆꯟꯅꯔꯣꯏ. ꯃꯃꯥꯗ ꯀꯔꯤ ꯀꯔꯝꯕ ꯋꯥ ꯍꯥꯏꯒꯅꯤꯁꯨ ꯈꯪꯗꯕ ꯃꯍꯥꯛꯇꯤ." ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡꯗꯨ ꯑꯇꯣꯞꯄ ꯋꯥ ꯑꯃ ꯃꯈꯥ ꯇꯥꯗꯨꯅ ꯈꯨꯝꯂꯨꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯆꯠꯂꯦ꯫ ꯁꯣꯝꯗꯅ ꯂꯩꯃ ꯃꯃꯥꯅ ꯊꯕꯛ ꯆꯠꯈ꯭ꯔꯕꯗ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯋꯤꯗꯣ꯫ ꯊꯕꯛ ꯄꯨꯝꯕ ꯇꯧꯔꯕꯁꯨ ꯃꯍꯥꯛꯀꯤ ꯏꯁꯧꯗꯣ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯊꯤꯅ ꯊꯤꯅ ꯁꯨꯃꯛ ꯉꯥꯡꯉꯤ꯫ ꯇꯁꯦꯡꯅ ꯂꯩꯃ ꯋꯥ ꯉꯥꯡꯕ ꯍꯩꯇꯦ. ꯇꯞꯅ ꯏꯪꯅ ꯍꯥꯏꯕ ꯑꯣꯏꯔꯕꯁꯨ ꯋꯥꯍꯩ ꯑꯗꯨꯒꯤ ꯈꯣꯟꯊꯣꯛ ꯍꯩꯇꯕꯅ ꯃꯤꯅ ꯃꯍꯥꯛꯄꯨ ꯍꯦꯛꯇ ꯅꯨꯡꯁꯤꯗꯦ꯫ ꯃꯁꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯋꯥ ꯀꯌా ꯉꯥꯡꯗꯦ꯫ ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯅꯕ ꯃꯤꯒꯤ ꯃꯒꯨꯟ ꯅꯤꯡꯊꯤꯅ ꯈꯪꯗꯕ ꯀꯅꯥ ꯑꯃꯅ ꯍꯥꯏꯅꯩ ꯂꯩꯃ ꯑꯁꯤ ꯇꯁꯦꯡꯅ ꯂꯦꯝꯃꯤ, ꯐꯖꯩ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯈꯪꯕ ꯀꯅꯥ ꯑꯃꯅꯗꯤ ꯀꯩꯁꯨ ꯂꯩꯇꯅ ꯍꯥꯃꯨ ꯍꯥꯃꯨ ꯈꯜꯂꯝꯃꯤ꯫ ꯂꯩꯃ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯋꯥꯏꯁꯤꯠ ꯋꯥꯔꯝ ꯇꯩꯕ ꯁꯤꯠꯄ ꯂꯣꯏꯔꯒ ꯂꯩꯁꯥꯕꯤ ꯅꯠꯇꯒꯨꯝ ꯏꯔꯨ ꯃꯥꯏꯊꯗꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯜꯂꯤ꯫ ꯂꯩꯁꯥꯕꯤ ꯑꯃꯒꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯑꯃ ꯇꯧꯗꯦ꯫ ꯇꯁꯦꯡꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯜꯂꯤ ꯍꯥꯏꯔꯕꯒꯤ ꯃꯇꯨꯡꯗ ꯐꯤꯁꯥꯈꯣ ꯀꯥꯈꯠꯇꯨꯅ ꯐꯤ ꯁꯥꯔꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯇꯧꯕꯤ ꯑꯃꯗꯤ ꯌꯨꯝꯒꯤ ꯌꯥꯝꯅ ꯍꯣꯠꯅꯖꯕ ꯃꯤꯁꯛ ꯑꯃꯅꯤꯗꯣ꯫ ꯁꯣꯝꯗꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯂꯨꯈꯣꯏꯒꯤ ꯃꯆꯥ ꯅꯥꯏꯇꯣꯝ ꯄꯣꯛꯄꯗꯣ ꯃꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯅꯤꯡꯉꯝꯗꯕ ꯄꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯆꯥꯅꯤꯡꯕ ꯃꯈꯩ ꯄꯤꯖ, ꯇꯧꯅꯤꯡꯕ ꯃꯅꯤꯡ ꯃꯈꯥ ꯇꯧꯍꯟꯅ ꯂꯩꯕ ꯑꯃꯗꯤ ꯑꯋꯥꯕ ꯊꯕꯛ ꯁꯨꯕꯗꯤ ꯊꯕꯛ ꯁꯨꯗꯕꯅꯤ꯫ ꯐꯝꯆꯥ ꯆꯥꯗꯨꯅ ꯄꯪꯂꯩ ꯂꯩꯕꯅ ꯃꯁꯥ ꯑꯗꯣ ꯄꯥꯈꯪ ꯑꯃꯒꯨꯝ ꯇꯤꯛ ꯇꯤꯛ ꯂꯥꯎꯔꯝꯗꯦ꯫ ꯆꯥꯎꯈ꯭ꯔꯕ ꯑꯄꯪꯕ ꯁꯥꯃꯨꯒꯨꯝꯅ ꯆꯥꯎꯔꯝꯃꯤ꯫ ꯁꯥ ꯁꯥꯃꯨꯒ ꯃꯃꯤꯡꯁꯨ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯅꯁꯨ ꯅꯨꯡꯁꯤꯅ
machanupa asibu samu haina kauramido. Masana numit thoraklaba adu phauba tumba hawgalaktrabada lukhoi masabu hawdokpa changnakli. Masagi thathariba kangkhalado haidoi tumlamliba masagi phibam masa mau adu ubada tapna soli asumna lukhoina phibam masiga tumlibani kaina tawribase yenguri asu phibam thiba masa asida ikaiba matta khangdi minaga mangonda noiri hairibase mahak tadiba masibu karam kanda wakhal taraktoino khangdrini mapa ise magidama kaya ama khanbadane ahenba thabak tawba ngamdredo asi haiduna tumliba masadu bohodokli lukhoi tapna masagi masabu nomduna ibungo samu ipagi samu nangbu hawgatlone samu thengi nasadu phararoi thengi lamjen jenduna ne nayang kangnaba khara hotnone natrabadi nangbu yang haidreni ipagi samu asuna mapana mahakbu hawdorakpa aduna leramliba samu hainingdana tapna hawgattuna asuna amu hairakli mapana haikiba wahai kharadu taraduna karaidai pa lamjin chelaga wanabani ai yamna waiba adui sharupudine nasa tumdra tum leijage yang kanglabasu ai noirabasu ai samu ni samu nangi nasa nupa samu asumuk oigadoribani irai laina khumdorakpa masagi pakhumda lukhoi khumbamga khangde mahangna hairiba wa ado mikup asida aremba loina taredo asumna mu khumlei lukhoina hoine thirasu noirasu aigi isan isa samu oigani adubu nangbu mina thina nangonda yengduna noknari dubu udabro ha tadabro ba nangbu ikaiba ga khangdabro phaudabra haibani ne kadau ikai durige noibasibu aina nuningdu noibro mi matomta noijabasisu aisune yanga kangduna yamna phajaningi paba adubu nasagi laibok sidari tamamdre adunani khangidana chalo ipa nathau tawrusu mine haibu wa logunu nasa taningdeba isadine isana semdoni hayeng aina phajaningbu matamna semgi chalo nasane ai ngangnariŋeida ipagi matam mangrani samu mapada wahai kharase mu hairamduna amuk tumthakre masana thawoidaba matau uttuna amuk tumkhiba ahoina do mangonda onsinduna chairamba wahai khara hairambaduna tawbam khangdre tumina lei matomta murum sonduna masagi ka adudai thorakle utong ahobada ising haibaga manabani tawribase mangonda wa haibase chanafam leite lausinba leiteba adunane waga matangangningde hayeng kona masana masase phajaningma matamda magi thokpa pambai ama tawduna phajasarasan isa nupa matomtani ani ahum suboirabadine kadaino haibabu adu sunati lore aigi isa se nupiga thiba khangkidrani masibo murum sonduna imungondri thorakle aduga mangolada thaduna thamliba phida aduna phamduna tumina leri lokhoya si sel paibagi miyamgi sel puphamni lekai miyamna mahakpu yamna ikai khumnarami yumasi yumzauni hingol nong yamna chawi maning thangba maikeida hensang napi pumba amatta watana thai chak thongnaba mi phi sunaba mi thabak sunaba mi thami masanu masu kayana kaiduna chabada loiba nairoidaba maral mathum kayana paiduna thamiba ahalga oirakpaga masana migumna tawdabaga sel yamna pairabasu chaningba setningba pumba loina phangabasu masagida khanbada mahak yamna wazarami masugi kumhai yengduna punsi mana loiba ngaining hotnaba kanbana lukhoi mahakna nungaiba ngamlibanido wakha kaya khallabadi lebam chabamga amatta khangde haibado tawri lukhoi aduna phamduna lerambadagi tapna hagattuna mangolladuda hangan handa chattuna lerami wakhalda sunna khali aigi isa asiga luhongadaba magi nupisi leiri brazala migi masa ningol kana amana aigi isa asibu pamlamgadra oiriba leiriba mahaki phibam masida ai haifam khangdre natraga aibu lauthoktuna aigi imau thirasirane aigi isagi nupisi aina thidrabadi phangdoba mandredo tanzadu sak thongbi nupido tharaktuna asumna hairami tada chai singluri charadra kamdauzo haibagi khalamba wakhalado nupisi wahangna kahenkhre adubo asumna tapnadi khumi lukhoina thiramo
ꯑꯩ ꯆꯥꯛ ꯆꯥꯒꯦ ꯉꯁꯤꯗꯤ ꯆꯠꯀꯗꯕ ꯊꯕꯛ ꯌꯥꯝꯃꯤ ꯃꯤꯒꯤ ꯀꯔꯃ ꯆꯠꯀꯗꯕ ꯃꯐꯝ 2-3 ꯂꯩ ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯤꯅꯅꯦ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯑꯩ ꯆꯠꯇꯕ ꯌꯥꯗꯦ ꯅꯨꯄꯤꯗꯨꯅ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯑꯁꯨꯝꯅꯕꯨ ꯃꯈꯥ ꯇꯥꯔꯝꯃꯤ ꯗꯥꯗꯥ ꯅꯆꯟ ꯀꯩꯒꯨꯝꯕ ꯑꯃꯇ ꯍꯥꯏꯒꯤꯕ ꯏꯁꯤ ꯍꯥꯏꯌꯨꯅꯦ ꯑꯃꯨꯛ ꯀꯣꯏꯊꯣꯛꯇꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯀꯔꯤꯃꯠꯇ ꯀꯣꯏꯒꯅꯨ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯀꯌꯥ ꯑꯃ ꯇꯧꯔꯤꯁꯤꯗꯤ ꯅꯌꯨꯝꯒꯤ ꯆꯤꯜꯂꯕ ꯊꯕꯛ ꯀꯌꯥ ꯑꯃꯕꯨ ꯀꯥꯏꯊꯣꯛꯇꯨꯅ ꯁꯦꯜ ꯂꯩꯔꯗꯤ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯌꯨꯝꯗ ꯑꯉꯥꯡꯁꯤꯡꯒꯤ ꯑꯃꯗꯤ ꯂꯧ ꯃꯇꯝꯗ ꯑꯣꯏꯔꯦ ꯁꯦꯜ ꯑꯃꯇ ꯂꯩꯇ꯭ꯔꯤ ꯂꯨꯈꯣꯏꯅ ꯍꯣ ꯍꯣꯔꯦꯟꯅꯦ ꯅꯆꯥ ꯁꯥꯃꯨꯗꯩ ꯂꯧꯔꯣ ꯑꯩꯅ ꯍꯥꯏꯔꯝꯕꯅꯤ ꯍꯥꯏꯌꯨ ꯍꯟꯗꯛ ꯊꯥꯒꯤ ꯅꯪꯒꯤ ꯁꯦꯟꯐꯝ ꯑꯗꯨꯒ ꯅꯪꯅ ꯂꯧꯅꯤꯡꯉꯤꯕ ꯁꯦꯜ ꯑꯗꯨꯒꯅꯦ ꯍꯥꯏꯔꯣ ꯆꯠꯂꯨ ꯅꯊꯧꯗꯣ ꯇꯧꯖꯔꯨꯔꯣ ꯂꯨꯈꯣꯏ ꯋꯥꯍꯩꯁꯤ ꯇꯥꯔꯕꯗ ꯆꯥꯛ ꯊꯣꯡꯕꯤ ꯅꯨꯄꯤ ꯑꯗꯣ ꯄꯦꯟꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯍꯔꯥꯎꯅ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯊꯤꯅꯕ ꯍꯣꯠꯅꯔꯤ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯁꯣꯟꯖꯔꯤ ꯇꯥꯗ ꯂꯨꯈꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯃꯆꯥ ꯑꯁꯤꯗ ꯁꯦꯜ ꯄꯥꯏꯔꯤ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯌꯥꯗꯦ ꯃꯤꯒꯤ ꯑꯋꯥ ꯑꯅꯥꯅ ꯃꯔꯣꯜ ꯑꯃ ꯎꯕꯤꯔꯤꯕ ꯐꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯗꯤꯅꯦ ꯏꯁꯣꯔꯅꯁꯨ ꯑꯁꯨꯃꯛ ꯊꯧꯖꯥꯜꯕꯤ ꯍꯥꯏꯕꯗꯣ ꯆꯨꯝꯈ꯭ꯔꯦ ꯍꯦꯟꯅꯅꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯂꯤ ꯃꯍꯥꯛꯁꯦ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯁꯥꯃꯨꯒꯤ ꯈꯛ ꯈꯟꯕꯗ ꯇꯁꯦꯡꯅ ꯋꯥꯔꯕꯅꯤ ꯃꯁꯤꯅ ꯁꯣꯟꯅ ꯊꯕꯛ ꯑꯗꯨꯕꯨ ꯃꯈꯥ ꯑꯁꯨꯃꯛ ꯆꯠꯊꯈꯤꯔꯝꯃꯤ ꯁꯣꯝꯗ ꯁꯥꯃꯨ ꯄꯨꯡ ꯐꯅ ꯌꯥꯝ ꯊꯦꯡꯉꯕꯁꯨ ꯊꯕꯛ ꯂꯩꯇ꯭ꯔꯤ ꯃꯇꯥꯒꯨꯝ ꯇꯨꯝꯗꯨꯅ ꯁꯨꯃꯛ ꯂꯩꯊꯣꯛꯂꯤ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯂꯕꯁꯨ ꯋꯥꯕ ꯑꯃ ꯌꯥꯎꯔꯛꯄꯗꯣ ꯃꯍꯥꯛ ꯇꯧꯔꯤꯗꯣ ꯑꯗꯨꯅ ꯍꯤꯞꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯐꯃꯨꯡ ꯑꯗꯨꯗ ꯃꯁꯝ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯐꯝꯗꯨꯅ ꯂꯩꯔꯤꯗꯣ ꯍꯀꯥꯝ ꯂꯥꯎꯅ ꯑꯃꯨꯛꯁꯨ ꯆꯜꯂꯤ ꯁꯥꯃꯨꯗ ꯁꯥꯃꯨ ꯃꯥꯜꯂꯤ ꯃꯤꯗꯨꯝ ꯃꯥꯟꯗ꯭ꯔꯦ ꯁꯥꯃꯨ ꯍꯀꯥꯝ ꯆꯟꯕ ꯂꯣꯏꯔꯒ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯇꯣꯝꯇ ꯇꯨꯝꯕ ꯍꯧꯒꯠꯂꯦ ꯍꯥꯏꯗꯨꯅꯤ ꯑꯩꯅ ꯁꯤꯃ ꯇꯧꯅꯤ ꯂꯩꯇꯦ ꯋꯥꯕꯨ ꯋꯥꯔꯦꯗ ꯊꯕꯛ ꯁꯨꯃꯟꯗꯗꯅ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯄꯥꯁꯤꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯃꯨꯜ ꯑꯃ ꯑꯣꯏꯁꯤꯜꯂꯤ ꯈꯨꯠꯇ ꯍꯥꯝꯗꯨꯅ ꯆꯥꯔꯤꯗꯣ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯔꯤ ꯑꯣꯏꯅ ꯄꯣꯛꯂꯕꯅꯣ ꯈꯪꯗꯦ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯗ ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯍꯥꯏꯒꯨꯝꯗꯅ ꯑꯝꯇ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯇꯁꯦꯡꯅ ꯑꯗꯨꯕꯨ ꯇꯨꯝꯗꯨꯅ ꯊꯕꯛ ꯑꯃꯠꯇ ꯁꯨꯗ꯭ꯔꯕꯁꯨ ꯆꯥꯛꯇꯤ ꯍꯧꯅꯔꯨꯕ ꯂꯩꯇꯅ ꯃꯇꯣꯝꯇ ꯁꯨꯃꯛ ꯆꯥꯅꯤꯡꯕ ꯑꯣꯏꯕꯅ ꯑꯃꯨꯛ ꯂꯥꯝꯂꯛꯂꯅꯤ ꯑꯗꯨꯅ ꯇꯜꯂꯕꯁꯨ ꯇꯟꯅ ꯑꯩ ꯍꯧꯒꯠꯇꯨꯅ ꯆꯥꯕ ꯌꯥꯕ ꯀꯔꯤꯅꯣ ꯈꯔ ꯑꯃꯨꯛ ꯆꯥꯔꯒ ꯑꯃꯨꯛ ꯍꯦꯛ ꯇꯨꯝꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯇꯨꯝꯃꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯁꯥꯃꯨꯗꯨ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯨꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯔꯤ ꯆꯥꯅꯕ ꯂꯩ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯪꯂꯛꯂꯤ ꯃꯍꯥꯛ ꯆꯪꯉꯛꯄꯗꯨꯕꯨꯗ ꯆꯥꯛ ꯊꯣꯡꯕꯤ ꯅꯨꯄꯤꯗꯨꯅ ꯏꯆꯥ ꯍꯧꯒꯠꯂꯦꯗꯅ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯌꯣ ꯏꯅꯦ ꯁꯦꯝꯕꯤꯔꯛꯀꯦ ꯃꯕꯨꯛ ꯆꯥꯎꯕ ꯏꯆꯥꯅꯤ ꯁꯥꯃꯨ ꯃꯍꯥꯛꯅ ꯆꯥꯅꯤꯡꯉꯤꯕꯗꯨ ꯆꯥꯛ ꯊꯣꯡꯕꯤ ꯑꯁꯤꯗ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯁꯦꯝꯍꯟꯗꯨꯅ ꯑꯃꯨꯛ ꯅꯦꯅꯥ ꯇꯥꯅ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯇꯨꯅ ꯐꯝꯁꯥ ꯆꯥꯔꯝꯃꯤ ꯃꯍꯥꯛꯅ ꯆꯥꯕꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯣꯛꯃꯤ ꯇꯧꯅ ꯑꯃꯨꯛꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯥꯅꯕꯨ ꯆꯥꯕ ꯄꯣꯠꯁꯦ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤ ꯇꯤꯟꯗꯨꯝ ꯌꯣꯠꯂꯦꯗ ꯑꯩꯗꯤ ꯆꯥꯎ ꯑꯣꯛꯇ꯭ꯔꯤ ꯐꯥꯎꯅꯦ ꯏꯅꯦ ꯍꯥꯞꯄꯤꯔꯛꯀꯦ ꯁꯥꯃꯨ ꯆꯥꯔꯤꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯦ ꯄꯥꯕꯗꯣ ꯃꯈꯣꯜꯕꯨ ꯋꯥꯒ ꯇꯥꯗꯦ ꯂꯩꯇꯕ꯭ꯔꯣ ꯎꯗꯦꯅꯦ ꯀꯔꯥꯏ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯔꯝꯒꯦ ꯆꯥꯛꯀ ꯆꯥꯈꯤꯕ꯭ꯔꯣ ꯀꯝꯗꯧꯈ꯭ꯔꯒꯦ ꯋꯥꯍꯪ ꯑꯗꯨꯗ ꯅꯣꯛꯅꯤꯡꯉꯤ ꯆꯥꯛ ꯊꯣꯡꯕꯤ ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯅꯣꯛꯃꯤ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯥꯅ ꯃꯄꯥ ꯅꯤꯡꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯉꯤꯗ ꯃꯄꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕꯒ ꯃꯆꯥꯅ ꯃꯄꯥ ꯅꯨꯡꯁꯤꯕꯒ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯑꯗꯨꯅꯅꯤ ꯌꯨꯝ ꯑꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤꯕꯁꯦ ꯑꯁꯨꯝꯅ ꯇꯨꯡ ꯀꯣꯏꯅ ꯅꯄꯥꯅ ꯆꯥꯂꯩꯃꯤꯟꯅꯧꯀꯣ ꯏꯕꯨꯡꯉꯣ ꯅꯄꯥꯗꯣ ꯆꯥꯛꯀ ꯂꯣꯏꯅ ꯆꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯆꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯆꯠꯈ꯭ꯔꯦ ꯀꯨꯏꯔꯦ ꯅꯄꯥ ꯑꯁꯤ ꯅꯪꯒꯤ ꯈꯟꯕꯗꯅꯦ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯅꯪ ꯂꯝ ꯍꯦꯟꯒꯅꯨ ꯅꯄꯥꯅ ꯋꯥꯔꯤꯕꯁꯦ ꯅꯪ ꯈꯪꯉꯨꯀꯣ ꯁꯥꯃꯨ ꯈꯪꯗꯕ ꯅꯠꯇꯦ ꯁꯥꯃꯨ ꯃꯄꯥ ꯂꯨꯈꯣꯏꯅ ꯃꯥꯒꯤꯗꯃꯛ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯖꯕ ꯃꯥꯒꯤꯗꯃꯛ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯕ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯑꯇꯟꯕ ꯍꯥꯏꯕ ꯑꯁꯤꯅ ꯃꯁꯥꯗ ꯂꯣꯏꯅꯗꯨꯅ ꯂꯩꯕꯅ ꯃꯍꯥꯛꯅ ꯇꯧꯒꯦꯅ ꯈꯟꯕ ꯊꯕꯛ kaya ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯕꯅꯤ ꯑꯗꯨꯅ ꯃꯁꯥꯗ ꯅꯤꯡꯉꯝꯗꯕ ꯅꯤꯡꯉꯝꯗꯕ ꯄꯣꯛꯇꯕ ꯅꯠꯇꯦ ꯁꯥꯃꯨ ꯁꯦꯜ ꯄꯥꯏꯕ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯃꯤꯑꯣꯏꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯑꯋꯥꯠꯄ ꯑꯅꯤꯡꯕ ꯊꯨꯡꯗꯕ ꯂꯩꯇꯕ ꯅꯠꯇꯦ ꯁꯦꯜꯅ ꯄꯨꯝꯅꯃꯛ ꯌꯥꯕ ꯅꯠꯇꯦꯗꯣ ꯄꯨꯟꯁꯤꯒꯤ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗꯕ ꯃꯆꯥꯛ ꯄꯨꯝꯕ ꯁꯦꯜꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯗꯣ
Samu matwaido nungai khidri aduna asumna tapna khumlei ine aisu khangde haifam isase wai tasingna phimam murti khara chamba oiduna thabak inkhang khara chen chungba ngamboirabadi khara su phadawni ipagi mateng tawba ngamdawni adu sunate ai haifam khangde aisu nungai ba manbagi wani nungai deini ngayak asida khangon onkhiba samugi amakpa safam asida ine edo nungai traduna tamna sun hairakli ise amuk khanjanduna thawai nungai trabu nangbu se kaisu khalunu se naha yamna oiribasidi kayum khalunu tapna ne pharaksani aduna samu yahu khara khara nganna hogattuna chenba mak ngamdrabasu chatpi sanaune natrabadi nangbu anabu oirakpa tare ni ibungo phare sina si oikhraga samu ini da silpiu nang babada su haikrabani oine nasabizagi inena nasagi puktalanbini inena thongbuse aidin thokna haujakre inena yum chatlamdai da haibiramu nasabizagi adudi nasamu hogotjarage asi haidura samu jari badu loiraduna tamna hogottuna magi kada mu chatkre jara thaklamado loisinduna tapna soli ini ori beduna sumna isa samusi masa do noi chawdraba pakhang masa magumna masa se tup laurabado oiramabadi masak ase soidana phajagani noi chawwa sin loina hek soheli tawribasi onthokna ningamdre aina phawba suk nungaitre dudi masa mukti kari oiramgani asumbo wafamni samu mahangna nungaitaba phawbasu masigi maramni matau karamna mayang kangduna mapagi mateng tawni khanba khakki wakhalna thabakna utpadi utte saganu yade arei ba pangsada sai pangthakta thaido aduna mahak hene noiba haibudo oirami masana masapu hanthana khanjaba oibana yumdei mapa kaya thokte yumda ma asumak ayamba matamda lengdana lerami samugi punsida nungdama mahangna karibu tamliba ayuk adudai thari thabak suba chatlure halakpagi tungda chak ising adu machaduna nena tana phamduna leibani ngasai ayuk masaga sauna kibado khanjinba tawdana mama masa saunaba khanaba haibadi mahosani adubu masina warau purau thamba kuina chatte mapalda phi saduna leiriba masa adubu tanaba asumna kauraklami tharik mahangna imungdai bema nangbu ngai hak pothasi laune wabana loiramlani isasi tabro leima mama na kauribadu tarabada leima saramba phidu lepi pesa kolodire kumthaduna prap imung adura changlaktuna mamagi na kaloira phami aduga asunna khomi kaidawre haibani ma nangse thabak tawringa tawdringa ai kidaw haibano pele pungpele pele aidane yum pangar yum palage haiba masagi wahaida thari karimna na khangno amanokduna nokhi tawna masabu yengna karimna duna sunna heraklami khari yum palage haiba nangido ha pandawri nang nayum yam pandawri ko nupa su phangdabado nangde leima mama na nupa phangdabi hairakpasida ting heklawi mama na sauna yengduna machinda khumle ima nangna ekaurise khanase haduna kauribro ha tumina lidi khoriduna yumgi thabak tawduna leigi tawbase yade ko hekta aigi lot khrage tawba saktamase minmangna puthoknaba honare eba ima nangne ai kedo haibano ba ha aduga ima nasai bu nupa phangdabi haibado haiganu nasai na nupa ma satnusinaduna chatkhadi ihi haihoni doima amok tapena tum no ke da he asi haiduna tharik pena hekta nokse mamagi matauda leima khuidau thitli prok sak pa haibado chakle tasingna tharik nokpadu phajinduna tapna sumna mu hairakli namai dine haina nayum pan khurna nangna ikai khangdangei yumsida suru nei duna leiraga hoi bema namai se tha natte ko isana piu haiba awundo nama aina pi tawribani khangbro haujik luribadine nang nupa phangdri ko wahai khuding nupa phangdri haiba mamagi wahai se mahak tasingna yamna sauningi ka hena akaiba wa ama natrabasu wahai asina mana otpugum tawi leima tapna asuna saudabi khumle phai ima nang nei bodomna hairabanina ai hore numidang wairamdi nupa thiba chatke khangba yumgi thabak pupa imana loina tawram aingon taw hairakanu ko satluna nangona kanana chatpa yaroi haige ngasi nong makhak nate
ꯃꯄꯥꯜ ꯊꯣꯛꯑꯒꯅꯦ ꯅꯨꯄꯥ ꯐꯪꯅꯤ ꯍꯥꯏꯕ꯭ꯔꯣ ꯆꯠꯂꯨ ꯆꯠ ꯅꯪꯅ ꯆꯠꯀꯦꯗꯤꯅꯦ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕꯗꯨꯕꯨꯗꯤ ꯀꯩꯅꯣ ꯑꯔꯥꯏꯕꯅꯤ ꯑꯩ ꯂꯣꯏꯅ ꯇꯧꯒꯦ ꯃꯃꯥꯒ ꯑꯁꯨꯝꯅ ꯈꯠꯅꯕꯗꯨꯅ ꯂꯩꯔꯗꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡꯗ ꯈꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯃꯗꯤ ꯃꯍꯥꯛ ꯃꯇꯥ ꯇꯥꯊꯣꯛ ꯈꯣꯏꯗ ꯆꯠꯇꯨꯅ ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯃꯈꯥ ꯇꯥꯅ ꯃꯆꯤꯟ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯊꯥꯔꯤꯛ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯂꯨꯔꯕꯒꯤ ꯃꯇꯨꯡꯗ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯂꯨꯈꯣꯏ ꯑꯗꯨꯕꯨ ꯃꯆꯥ ꯁꯥꯃꯨꯅ ꯇꯨꯝꯗꯅ ꯁꯨꯃꯛ ꯂꯩꯕꯁꯤꯗ ꯃꯍꯥꯛ ꯃꯁꯥꯕꯨ ꯁꯥꯎꯅꯤꯡꯏ ꯑꯗꯨꯅ ꯂꯨꯈꯣꯏ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯣꯜ ꯈꯖꯤꯛ ꯋꯥꯡꯅ ꯃꯁꯥꯕꯨ ꯇꯥꯅꯕꯒꯤ ꯃꯑꯣꯡꯗ ꯊꯣꯡꯖꯤꯜꯂꯗꯨꯅ ꯂꯦꯞꯇꯨꯅ ꯍꯥꯏꯔꯝꯃꯤ ꯊꯕꯛ ꯁꯨꯗ꯭ꯔꯕꯁꯨ ꯆꯥꯅꯤꯡꯕ ꯃꯈꯩ ꯆꯥꯔꯕꯁꯨ ꯅꯨꯡꯗꯤꯜ ꯇꯨꯝꯕꯁꯤꯃꯗꯤ ꯇꯨꯝꯂꯅꯨ ꯍꯥꯏꯕꯁꯤ ꯌꯥꯗꯦꯅꯦꯀꯣ ꯅꯪꯁꯦ ꯍꯥ ꯑꯌꯨꯛ ꯐꯪꯉꯦ ꯅꯨꯃꯤꯠꯅ ꯀꯣꯔꯣꯡ ꯆꯥꯛ ꯌꯧꯔꯕ ꯃꯇꯝꯗ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯅꯨꯡꯗꯤꯜ ꯑꯃꯨꯛꯁꯨ ꯇꯨꯝꯃꯤ ꯃꯁꯤꯅ ꯅꯁꯥꯗꯣ ꯀꯔꯤ ꯑꯍꯣꯡꯕ ꯄꯨꯔꯛꯇꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁꯨꯝꯅ ꯃꯄꯥꯅ ꯊꯥꯖꯗꯅ ꯆꯩꯔꯛꯄꯁꯤꯗ ꯁꯥꯃꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯋꯥꯗꯤ ꯃꯈꯥ ꯍꯥꯏꯔꯝꯗꯦꯗꯣ ꯃꯄꯥ ꯃꯍꯥꯛꯇꯤ ꯃꯈꯥ ꯇꯥꯔꯛꯏ ꯏꯄꯥꯅ ꯏꯆꯥꯗ ꯆꯩꯔꯤꯕꯁꯦ ꯅꯨꯡꯁꯤꯗꯨꯅ ꯆꯩꯔꯤꯕꯅꯤ ꯅꯪ ꯏꯄꯥꯕꯨ ꯁꯥꯎꯅꯨꯀꯣ ꯏꯄꯥꯒꯤ ꯁꯥꯃꯨ ꯅꯁꯥꯗꯣ ꯃꯤꯗꯧꯅ ꯃꯥꯟꯅꯅꯕ ꯅꯠꯇꯕꯅ ꯏꯄꯥꯅ ꯏꯆꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏꯅꯤ ꯑꯗꯨꯅ ꯅꯪ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯅꯨꯡꯊꯤꯜ ꯇꯨꯝꯗꯅꯕ ꯍꯣꯠꯅꯧ ꯂꯥꯜꯂꯨꯕ ꯀꯧꯕꯅ ꯁꯥꯃꯨ ꯃꯄꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯉꯝꯗꯦ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ ꯃꯄꯥꯗꯣ ꯋꯥꯍꯩ ꯈꯔꯦꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯈꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯁꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗꯩ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯟꯅꯅ ꯃꯇꯥꯎ ꯆꯥꯎꯕꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯁꯥꯃꯨ ꯃꯇꯥꯎꯕꯨ ꯂꯥꯛꯄꯗꯨ ꯎꯕꯗ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯂꯥꯛꯄꯁꯦ ꯈꯔ ꯐꯔꯦ ꯇꯥꯡ ꯆꯥꯟꯅꯅ ꯂꯥꯛꯑꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯗꯨꯅ ꯋꯥꯔꯤꯕ ꯋꯥꯈꯜꯁꯦ ꯈꯔ ꯐꯍꯟꯒꯦ ꯆꯥꯎꯕ ꯃꯇꯥꯎ ꯁꯥꯃꯨꯒꯤ ꯅꯥꯀꯜꯗ ꯐꯝꯊꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯀꯩꯒꯤꯅꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯤꯕꯣ ꯏꯇꯥꯎꯗ ꯀꯔꯤ ꯋꯥꯠꯇꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯣ ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯀꯝꯗꯧꯅ ꯐꯍꯟꯒꯅꯤ ꯀꯥ ꯍꯦꯟꯅ ꯅꯣꯏꯕꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯏꯄꯥꯅ ꯑꯩꯒꯤꯗ ꯈꯟꯕꯗꯁꯨ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯇꯥꯎ ꯑꯣꯖꯥ ꯒꯨꯔꯨ ꯑꯍꯩꯕ ꯑꯃ ꯊꯤꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯌꯥꯡ ꯀꯪꯍꯟꯁꯤꯕ ꯅꯪꯒꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯊꯋꯥꯏ ꯌꯥꯎꯅ ꯆꯠꯂꯝꯂꯒ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯇꯣꯛꯄꯤꯗꯣ ꯑꯗꯨꯗꯤ ꯌꯥꯔꯦ ꯑꯣꯖꯥ ꯑꯐꯕ ꯑꯃ ꯂꯩ ꯃꯗꯨ ꯍꯦꯛꯇ ꯍꯣꯔꯦꯟ ꯎꯅꯔꯨꯁꯤꯗꯣ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯝꯅ ꯇꯧꯔꯁꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯦ ꯋꯥꯔꯦꯗꯣ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯁ꯭ꯋꯥꯏꯐꯥꯎꯗ ꯆꯠꯂꯨꯁꯤꯗ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯣ ꯍꯧꯗꯨꯅ ꯌꯨꯝ ꯑꯗꯨꯗꯩ ꯊꯣꯔꯛꯂꯝꯃꯤ ꯁꯥꯃꯨ ꯃꯍꯥꯛꯅ ꯆꯠꯄꯁꯤ ꯃꯁꯥ ꯑꯗꯨ ꯆꯥꯎꯃꯟꯗꯨꯅ ꯅꯣꯝ ꯅꯣꯝꯗꯨꯅ ꯍꯦꯛ ꯆꯠꯂꯤꯗꯣ ꯑꯁ꯭ꯋꯥꯏꯐꯥꯎ ꯍꯥꯏꯕꯗꯩ ꯆꯥꯎꯕ ꯌꯨꯝ ꯌꯧꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯦꯛꯇ ꯄꯦꯟꯅ ꯇꯨꯝꯃꯤ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦꯗꯣ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯃꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯇꯥ ꯇꯊꯣꯛꯀ ꯄꯨꯟꯅ ꯂꯩꯔꯛ ꯈꯨꯔꯛ ꯆꯠꯇꯨꯅ ꯄꯥꯈꯪ ꯃꯆꯥ ꯃꯉꯥꯎ ꯊꯤꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯑꯃꯠꯇ ꯍꯦꯛ ꯂꯥꯛꯂꯝꯗꯦꯗꯣ ꯂꯩꯃ ꯃꯇꯥ ꯇꯊꯣꯛꯇ ꯑꯁꯤꯅ ꯑꯋꯣꯏꯀꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯐꯪꯒꯅꯨ ꯍꯥꯏꯅ ꯇꯝꯂꯝꯂꯕ꯭ꯔꯥ ꯈꯪꯗꯦꯃꯤ ꯊꯣꯛꯄꯅꯤꯗ ꯅꯨꯄꯥ ꯑꯃꯠꯇꯕꯨ ꯂꯥꯛꯇꯦ ꯇꯁꯦꯡꯅ ꯑꯩꯁꯦ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯃꯥꯏꯊꯤ ꯇꯧꯔꯕ꯭ꯔꯣ ꯇꯊꯣꯛ ꯃꯇꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ ꯏꯃꯥꯒ ꯈꯟꯅꯔꯒ ꯂꯥꯛꯄ ꯃꯥꯜꯂꯤ ꯅꯣꯏ ꯅꯃꯥ ꯅꯆꯥꯒꯤ ꯍꯧꯅꯕꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯇꯧꯔꯤꯕ꯭ꯔꯣ ꯈꯪꯗꯦ ꯇꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯀꯥꯂꯦꯐꯨ ꯀꯥꯟꯗ꯭ꯔꯦꯐꯨ ꯇꯧꯔꯤꯕꯅꯤ ꯑꯩꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯑꯩꯅ ꯌꯨꯝꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯣꯠꯅꯩ ꯑꯍꯣ ꯑꯔꯥꯛ ꯀꯌꯥꯝ ꯄꯨꯏ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯈꯪꯖꯁꯅꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯉꯁꯥꯏ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯍꯜꯂꯛꯏ ꯅꯨꯄꯥ ꯑꯅꯤ ꯂꯥꯛꯄꯗꯨ ꯎꯕꯗ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯒ ꯆꯞ ꯂꯦꯞꯄꯤ ꯁꯥꯃꯨꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯎꯕꯗ ꯂꯩꯃ ꯀꯩꯒꯤꯅꯣ ꯈꯪꯗꯅ ꯃꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯈꯤꯕ ꯑꯗꯨꯕꯨ ꯎꯕꯗ ꯇꯞꯅ ꯃꯇꯥꯗ ꯁꯨꯝꯅ ꯑꯃꯨꯛ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯏꯇꯥ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯁꯥꯁꯤ ꯅꯣꯝ ꯅꯣꯝꯗꯨꯅ ꯆꯠꯂꯤ ꯀꯔꯤ ꯈꯨꯆꯥꯎꯅꯣ ꯃꯥꯗꯤ ꯀꯃꯥꯏ ꯐꯝꯖꯥꯅꯣ ꯇꯧꯔꯤꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯃꯥꯗꯤ ꯑꯁꯨꯃꯥꯏ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯅꯪꯗꯤ ꯃꯄꯥꯟ ꯊꯣꯛꯇꯕꯅꯤꯅ ꯈꯪꯉꯝꯃꯣꯏ ꯃꯁꯤ ꯅꯨꯄꯥꯁꯤ ꯁꯥꯃꯨ ꯀꯧꯕꯅꯤ ꯃꯍꯥꯛꯁꯨ ꯃꯄꯥ ꯀꯌꯥ ꯊꯣꯛꯇꯕꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯔꯛꯄ ꯃꯤꯁꯛ ꯑꯅꯤꯗꯣ ꯏꯁꯣꯔ ꯃꯍꯥꯛꯅ ꯊꯦꯡꯅꯧ ꯍꯥꯏꯕꯒꯨꯝꯅ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ ꯁꯥꯃꯨꯒꯤ ꯐꯤꯕꯝꯗ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯍꯦꯟꯈꯤꯗꯨꯅ ꯂꯩꯃ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯛꯈꯤꯔꯝꯃꯤ ꯁꯥꯃꯨꯁꯨ ꯂꯩꯃꯒꯤ ꯐꯖꯕꯗꯨꯕు ꯄꯥꯈꯪ ꯑꯣꯏꯕꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯑꯃꯗꯤ ꯄꯣꯛꯏꯗꯣ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗ ꯀꯔꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯇꯊꯤ ꯑꯃꯨꯛ ꯆꯤꯔꯛꯂꯗꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯑꯃꯔꯣꯝꯗ ꯂꯩꯀꯥꯏ ꯃꯁꯦꯟ ꯑꯣꯏꯕꯅ ꯁꯛꯇꯤ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤꯗꯣ ꯆꯥꯎꯕ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯕꯨ ꯌꯦꯡꯅ
ꯏꯊꯥ ꯊꯥꯖꯗꯅ ꯃꯈꯥꯏ ꯂꯩꯀꯥꯏꯒꯤ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯅꯤꯁꯤ ꯊꯦꯡꯅꯩꯗ ꯅꯣꯏꯕꯨ ꯀꯔꯥꯏ ꯆꯠꯂꯨꯏꯅꯣ ꯇꯥꯊꯣ ꯇꯞꯅ ꯁꯨꯝ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯁꯤꯗ ꯁꯨꯝ ꯊꯣꯔꯛꯄꯅꯤꯗ ꯇꯥ ꯆꯥꯎꯕ ꯑꯗꯣ ꯅꯣꯏꯗꯤ ꯀꯔꯥꯏ ꯆꯠꯂꯨꯔꯤꯅꯣ ꯑꯩꯒꯤ ꯏꯇꯥꯎ ꯁꯥꯃꯨꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯑꯗꯣ ꯊꯤꯟꯕ ꯃꯈꯣꯏꯗ ꯑꯃꯨꯛ ꯊꯤꯟꯕ ꯑꯣꯏꯅ ꯆꯠꯂꯤꯕ ꯑꯗꯨꯗꯤ ꯅꯣꯏꯁꯨ ꯁꯨꯝ ꯂꯩꯍꯧꯔꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯈꯤꯒꯦ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯁꯥꯃꯨꯒꯤ ꯃꯇꯧꯕꯨ ꯂꯩꯃ ꯃꯍꯥꯛꯅ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩ ꯇꯁꯦꯡꯅ ꯁꯥꯃꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯝꯗꯧꯕꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯤꯃ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅ ꯈꯪꯕ ꯅꯠꯇꯦꯗꯣ ꯃꯇꯧꯗ ꯃꯑꯣꯡꯗ ꯄꯨꯝꯁꯨꯝꯃꯛ ꯑꯄꯥꯝꯕ ꯅꯨꯡꯁꯤ ꯐꯥꯎꯈꯤꯕꯅꯤ ꯂꯩꯃꯅ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯊꯣꯛꯅ ꯍꯣ ꯀꯔꯤꯅꯣ ꯀꯔꯤ ꯃꯤꯠꯌꯦꯡꯅꯗꯨꯕꯣ ꯑꯁꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯆꯠꯈ꯭ꯔꯕ ꯃꯤꯁꯤꯗ ꯅꯠꯇꯦ ꯑꯁꯤ ꯅꯨꯄꯥ ꯑꯅꯣꯏꯕ ꯑꯆꯧꯕꯁꯦ ꯀꯅꯥꯅꯣ ꯑꯩꯗꯤ ꯐꯅꯗꯨꯝ ꯅꯨꯡꯁꯤꯌꯦ ꯃꯥꯒꯤ ꯃꯇꯧꯁꯤ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯕꯨ ꯅꯨꯄꯥ ꯐꯪꯗꯅ ꯂꯩꯒꯗꯣꯏ ꯁꯔꯨꯛ ꯑꯁꯤꯒ ꯍꯦꯛꯇ ꯀꯣꯏꯅꯔꯁꯤꯔꯅꯦ ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯗꯨꯅ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯏ ꯇꯥꯊꯣꯛꯁꯨ ꯊꯥꯖꯗꯅ ꯍꯥꯏꯔꯛꯂꯤꯕ ꯃꯇꯥꯒꯤ ꯋꯥꯍꯩꯗꯣ ꯅꯣꯛꯅꯤꯡꯕꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯆꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯥꯊꯣꯛ ꯃꯍꯥꯛꯅ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯗꯨꯅ ꯁꯥꯃꯨ ꯑꯃꯗꯤ ꯂꯩꯃ ꯑꯅꯤ ꯑꯁꯤ ꯅꯨꯡꯁꯤꯅꯔꯝꯃꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯌꯥꯏ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯅꯨꯡꯁꯤꯕꯗ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯕ ꯑꯁꯦꯡꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯍꯥꯛꯇꯤ ꯃꯆꯥꯅꯨꯄꯤꯅ ꯖꯨꯠ ꯆꯥꯗꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯕꯗ ꯆꯩꯔꯤ ꯇꯊꯤ ꯃꯆꯥꯗ ꯊꯥꯔꯤꯛꯅ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯗ ꯂꯩꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯇꯧꯗꯣꯏꯁꯦ ꯃꯁꯥ ꯐꯥꯎꯕ ꯃꯇꯣꯝꯇ ꯆꯠꯄ ꯉꯝꯕ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤꯒꯤ ꯋꯥꯈꯜꯗꯔꯣ ꯋꯥꯈꯜ ꯑꯗꯨꯛ ꯌꯥꯝ ꯌꯥꯎꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅꯅꯦ ꯅꯨꯄꯥꯗꯨꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯂꯩꯃ ꯏꯃꯥꯕꯨ ꯌꯥꯝꯅ ꯁꯥꯎꯍꯟꯒꯅꯨ ꯃꯤꯔꯣꯜ ꯈꯔꯁꯨ ꯉꯥꯡꯉꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯄꯥꯜꯊꯣꯡꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯁꯛꯇꯝ ꯑꯁꯤꯅ ꯂꯦꯞꯄ ꯌꯥꯕ꯭ꯔꯥ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯕꯁꯦ ꯃꯥꯒꯤ ꯍꯛꯆꯥꯡꯗꯨ ꯅꯠꯇꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯕꯨ ꯂꯨꯅ ꯇꯧꯗꯧꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯟꯕ ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯕ ꯑꯁꯤꯇꯅꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯌꯦꯡꯉꯣ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯃꯁꯥ ꯅꯣꯏꯕꯗꯨ ꯐꯔꯗꯧꯅꯤ ꯑꯣꯖꯥ ꯒꯨꯔꯨ ꯅꯥꯏꯗꯨꯅ ꯃꯌꯥꯡ ꯀꯪꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯅꯨꯄꯥ ꯑꯁꯤꯒꯤꯗꯃꯛ ꯃꯆꯥꯅꯨꯄꯤꯅ ꯑꯁꯨꯝꯅ ꯂꯦꯞꯄꯤꯕ ꯑꯁꯤꯗ ꯑꯍꯦꯟꯕ ꯋꯥ ꯑꯃ ꯃꯈꯥ ꯇꯥꯕꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ ꯊꯥꯔꯤꯛ ꯇꯨꯃꯤꯟ ꯂꯩꯔꯤ ꯃꯁꯥꯒꯤ ꯄꯨꯛꯆꯦꯜ ꯅꯤꯡꯊꯤꯅ ꯈꯪꯕꯅꯤ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯃꯃꯥꯅ ꯃꯍꯥꯛꯅ ꯊꯥꯖꯩꯗꯣ ꯊꯥꯔꯤꯛ ꯇꯞꯅ ꯐꯔꯦ ꯏꯆꯥꯅꯅꯦ ꯑꯗꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯄꯥꯗꯨꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯅꯤꯅ ꯏꯃꯥ ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯈꯨꯠ ꯊꯤꯡꯂꯔꯣꯏꯗꯣ ꯁꯥꯃꯨ ꯃꯍꯥꯛꯁꯨ ꯆꯞ ꯃꯥꯟꯅꯩ ꯐꯪꯉꯔꯣꯏ ꯈꯟꯕ ꯄꯣꯠꯁꯛ ꯑꯃ ꯐꯪꯕ ꯃꯄꯥꯒꯤ ꯑꯋꯥꯕ ꯀꯣꯛꯄ ꯑꯃꯗꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯈꯖꯤꯛ ꯂꯥꯝꯖꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯂꯩꯃꯅ ꯃꯥꯕꯨ ꯐꯅꯕ ꯃꯥꯒꯤꯗꯃꯛꯇ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕꯁꯤꯅ ꯂꯨꯁꯤꯡ ꯑꯣꯏꯗꯨꯅ ꯃꯁꯥꯗꯣ ꯃꯤꯌꯥꯝꯒꯨꯝ ꯃꯌꯦꯡ ꯇꯥꯗꯨꯅ ꯄꯥꯈꯪ ꯃꯁꯥ ꯐꯕ ꯆꯨꯡ ꯐꯤꯔꯥ ꯆꯥꯕ ꯇꯤꯡ ꯂꯥꯎꯕ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯋꯥ ꯃꯆꯥ ꯂꯦꯝꯅ ꯃꯥꯡꯗꯦ ꯍꯣꯠꯄꯨ ꯍꯣꯠꯅꯔꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕꯗꯨꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯥꯃꯨꯅ ꯅꯪꯅ ꯑꯩꯒꯤ ꯈꯟꯕꯤꯕ ꯑꯩꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯃꯤꯌꯥꯝꯒꯨꯝꯅ ꯃꯤꯃꯥꯡꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯗꯨꯗꯤ ꯑꯩꯅꯁꯨ ꯅꯠꯇꯅ ꯅꯪꯅ ꯍꯣꯠꯅꯕ ꯀꯟꯕꯒꯤ ꯇꯥꯁꯥꯃꯣ ꯑꯗꯣ ꯇꯥꯁꯥꯃꯣ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅꯦ ꯍꯥꯏꯌꯣ ꯀꯩ ꯋꯥꯅꯣ ꯁꯦꯜ ꯈꯔ ꯄꯤꯒꯦꯔꯥ ꯑꯩ ꯁꯦꯜ ꯈꯔ ꯆꯤꯜꯂꯤ ꯄꯤꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ ꯅꯪꯒꯤꯕꯨ ꯀꯩꯅꯣ ꯅꯪꯒꯤꯗꯃꯛ ꯂꯩꯔꯕ ꯄꯨꯟꯁꯤꯅꯤ ꯅꯪꯒꯤꯕꯨ ꯀꯔꯤ ꯋꯥꯠꯍꯟꯗꯣꯏꯅꯣ ꯑꯩꯅ ꯂꯩꯃ ꯅꯣꯛꯃꯤ ꯇꯧꯏ ꯁꯥꯃꯨ ꯄꯤꯕꯝ ꯊꯣꯛꯄ ꯁꯦꯜ ꯑꯗꯨꯕꯨ ꯄꯤꯔꯝꯃꯤ ꯅꯨꯃꯤꯠ ꯃꯍꯥꯛꯇꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯨꯅ ꯊꯥ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯊꯥ ꯈꯔ ꯑꯁꯤꯗ ꯁꯥꯃꯨ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯃꯤꯌꯥꯝꯒꯨꯝ ꯃꯌꯥꯡ ꯀꯪꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯃꯌꯥꯡ ꯀꯪꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯐꯖꯕꯗ ꯂꯝꯕꯥ ꯂꯩꯔꯝꯗꯦ ꯃꯄꯥ ꯃꯍꯥꯛꯁꯨ ꯃꯆꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯣꯟꯕꯁꯤꯗ ꯄꯦꯟꯖꯔꯝꯃꯤꯗꯣ ꯂꯨꯈꯣꯏꯅ ꯃꯁꯤ ꯉꯥꯏꯗꯅ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯁꯤꯗꯤ ꯏꯆꯥꯅ ꯑꯁꯨꯝꯅ ꯃꯁꯥ ꯃꯎ ꯐꯔꯤꯉꯩ ꯏꯕꯦꯝꯃ ꯂꯩꯃ ꯃꯍꯥꯛꯀ ꯂꯨꯍꯣꯡꯉꯁꯤꯗꯣ ꯏꯄꯥ ꯏꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯏꯪꯅ ꯄꯣꯊꯥꯅꯤꯡꯉꯤ ꯁꯥꯃꯨꯅ ꯍꯣꯏ ꯕꯥꯕꯥ ꯍꯌꯦꯡꯃꯛ ꯃꯥꯡꯒꯣꯜ ꯀꯥꯕꯤꯔꯨꯔꯣ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯄꯤꯔꯨꯔꯣ ꯅꯆꯥ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯕ ꯉꯝꯂꯤꯕꯁꯦ ꯃꯍꯥꯛꯀꯤ ꯃꯄꯥꯜꯗꯩꯅꯤ ꯑꯗꯨꯅ ꯏꯄꯥꯅꯤ ꯂꯨꯍꯣꯡꯗꯕ ꯌꯥꯗꯦ ꯃꯥꯒꯤ ꯇꯧꯕꯤꯕ ꯌꯥꯝꯅ ꯇꯣꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯅꯤꯗꯨ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡ ꯀꯩꯗꯣꯡꯅꯕ ꯃꯇꯝ ꯂꯦꯞꯇꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯌꯥꯎꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡꯉꯝꯃꯤ
ꯋꯥꯗꯨꯅ ꯂꯩꯔꯝꯕ ꯊꯥꯔꯤꯛ ꯈꯣꯏꯒꯤ ꯌꯨꯝ ꯍꯧꯖꯤꯛꯇꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯂꯨꯠ ꯈꯣꯏꯒꯤ ꯉꯥꯏꯁꯦꯟ ꯑꯣꯏꯅꯕꯗꯩ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯁꯤꯅ ꯊꯥꯔꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗ ꯃꯁꯥꯒꯤ ꯈꯟꯕꯗ ꯋꯥꯕ ꯂꯨꯈꯣꯏ ꯃꯃꯧ ꯐꯪꯉꯕꯗ ꯋꯥꯈꯜ ꯂꯩꯈꯥꯏ ꯇꯥꯔꯝꯃꯤꯗꯣ ꯑꯁꯨꯝꯅ ꯃꯃꯧꯒꯤ ꯁꯦꯕꯥ ꯐꯪꯖꯕ ꯃꯆꯥꯅꯨꯄꯥꯅ ꯊꯕꯛ ꯄꯨꯝꯕ ꯐꯩꯒꯥꯛ ꯐꯩꯅ ꯄꯨꯕꯤꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯁꯨꯁꯨ ꯐꯪꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯃ ꯃꯍꯥꯛꯁꯨ ꯂꯩꯀꯥꯏꯅ ꯁꯥꯃꯨꯒꯤ ꯅꯨꯄꯤ ꯂꯩꯃ ꯍꯥꯏꯅꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯔꯝꯃꯤ